ꯅꯨꯡꯁꯤꯕ ꯃꯥꯅ ꯃꯤꯠꯃꯥꯡꯗ ꯑꯁꯨꯝ ꯂꯦꯞꯂꯝꯂꯕꯗꯤ ꯀꯔꯤꯒꯤ ꯈꯜꯂꯨꯅꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃ ꯃꯥꯏꯅꯧꯕꯤ ꯌꯥꯝꯅ ꯅꯤꯡꯉꯝꯍꯧꯗꯦ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯦꯡꯅ ꯂꯥꯛꯄꯒꯦ ꯈꯟꯅ ꯌꯥꯏꯇꯝꯕ ꯃꯉꯣꯟꯗ ꯋꯥꯔꯧꯅ ꯌꯦꯡꯂꯛꯏ ꯌꯥꯏꯇꯝꯕ ꯌꯥꯝꯅ ꯄꯥꯈꯠꯆꯩ ꯃꯥꯒꯤ ꯆꯝꯆꯥꯒꯤ ꯃꯅꯥꯛꯇ ꯃꯥ ꯊꯨꯅ ꯆꯪꯁꯤꯜꯂꯤ ꯃꯕꯨꯛꯆꯦꯜ ꯐꯅ ꯁꯦꯡꯗ꯭ꯔꯕꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯏ ꯍꯥꯏꯔꯕꯁꯨ ꯃꯦꯂꯩ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯂꯒ ꯃꯥꯁꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ ꯀꯣꯏꯔꯦꯡ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯦ ꯅꯤꯁꯥ ꯉꯥꯎꯗꯨꯅ ꯂꯩꯔꯝꯕ ꯋꯥꯈꯜꯗꯣ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯈꯟꯅ ꯍꯜꯂꯛꯄꯒꯨꯝ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯤ ꯌꯥꯏꯇꯝꯕ ꯌꯥꯝ ꯊꯨꯅ ꯃꯥꯒꯤ ꯆꯝꯆꯥꯕꯨ ꯄꯝꯈꯠꯂꯤ ꯅꯨꯄꯤ ꯃꯥꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯊꯥꯗꯈ꯭ꯔꯦ ꯀꯅꯥ ꯑꯃꯠꯇꯁꯨ ꯅꯥꯆꯨꯡꯗ ꯃꯥꯏꯅꯧꯕꯤ ꯃꯥꯕꯨ ꯄꯝꯈꯠꯂꯒ ꯌꯥꯏꯇꯝꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯇꯣꯃꯥꯜꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯆꯠꯈ꯭ꯔꯤꯕ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯍꯧꯔꯤ ꯚꯥꯞ ꯃꯦꯟꯀ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯃꯤꯍꯨꯜꯗꯣ ꯑꯀꯥ ꯑꯀꯨꯝ ꯁꯥꯟꯅꯔꯤ ꯃꯈꯣꯜ ꯊꯣꯛꯅ ꯆꯣꯡꯂꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯍꯨꯟꯒꯤ ꯈꯣꯡꯖꯦꯜ ꯑꯗꯣ ꯃꯥꯏꯅꯧꯕꯤ ꯃꯥꯅ ꯇꯥꯔꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯌꯧꯔꯛꯂꯦ ꯃꯕꯣꯛ ꯁꯈꯤꯁꯨ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯁꯈꯤꯁꯨ ꯃꯤꯄꯥꯏꯕꯗ ꯂꯣꯏꯈ꯭ꯔꯦ ꯁꯈꯤꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯄꯥꯈꯠꯄꯅ ꯍꯦꯟꯈ꯭ꯔꯦ ꯌꯥꯏꯇꯝꯕ ꯃꯥꯁꯨ ꯍꯣꯏ ꯃꯥꯏ ꯀꯩꯝꯇ ꯍꯥꯏꯔꯝꯗ ꯊꯣꯡꯒꯥꯜ ꯇꯝꯅ ꯑꯗꯨꯃꯛ ꯄꯨꯊꯣꯔꯛꯏ ꯌꯥꯏꯇꯝꯕ ꯍꯨꯃꯥꯡ ꯀꯥꯡꯂꯦ ꯃꯃꯥꯏꯗꯨ ꯉꯥꯡꯁꯤꯜꯂꯤ ꯋꯥꯖꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯌꯥꯝ ꯆꯥꯎꯅ ꯇꯥꯔꯤ ꯃꯥꯏꯊꯣꯡ ꯇꯝꯅ ꯆꯦꯟꯊꯔꯛꯂꯤꯕ ꯅꯣꯡꯂꯤꯛꯀꯨꯝꯅ ꯆꯥꯎꯔꯕ ꯄꯤꯔꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯏꯅꯧꯕꯤ ꯃꯥꯁꯨ ꯅꯨꯄꯥ ꯑꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯑꯗꯨꯛ ꯁꯥꯊꯤꯅ ꯂꯥꯛꯂꯤꯕ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯐꯤꯕꯝ ꯑꯗꯨ ꯄꯣꯔꯩꯅꯁꯨ ꯂꯥꯞꯅ ꯎꯔꯦ ꯄꯣꯔꯩꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯥ ꯒꯥꯔꯤꯗꯒꯤ ꯊꯨꯅ ꯀꯨꯝꯊꯩ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯂꯒ ꯊꯝꯃꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯌꯥꯏꯇꯝꯕ ꯌꯥꯝ ꯐꯤꯡꯅ ꯃꯥꯏꯅꯧꯕꯤ ꯃꯥꯕꯨ ꯒꯥꯔꯤ ꯑꯁꯤꯗ ꯍꯥꯞꯀꯠꯂꯤ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯄꯣꯔꯩꯗꯨ ꯒꯥꯔꯤ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯏꯪꯅ ꯇꯞꯅ ꯊꯧꯕ ꯒꯥꯔꯤ ꯈꯨꯊꯧ ꯅꯠꯇꯦ ꯌꯥꯝ ꯌꯥꯡꯅ ꯊꯧꯔꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯃꯥꯏꯅꯧꯕꯤ ꯃꯣꯟꯈꯥꯡꯅꯗꯨꯅ ꯍꯤꯞꯄꯤ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧꯗ ꯌꯥꯏꯇꯝꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯌꯦꯡꯂꯤ ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯄꯥꯎ ꯈꯔ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯇꯝꯂꯛꯅꯕ ꯍꯣꯠꯅꯔꯤ ꯑꯉꯥꯡ ꯌꯥꯏꯇꯝꯕ ꯌꯥꯝ ꯊꯨꯅ ꯃꯥꯏꯅꯧꯕꯤ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯤ ꯆꯝꯆꯥ ꯑꯩ ꯂꯩꯔꯤ ꯅꯅꯥꯛꯇ ꯑꯩ ꯂꯩꯔꯤ ꯆꯝꯆꯥ ꯁꯣꯔꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯃꯥꯏꯅꯧꯕꯤ ꯌꯥꯝ ꯆꯣꯞꯊꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯕ ꯍꯣꯠꯅꯩ ꯅꯪ ꯀꯩꯒꯤ ꯊꯦꯡꯅ ꯂꯥꯛꯏꯅꯣ ꯅꯪ ꯉꯥꯏꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯆꯝꯆꯥ ꯑꯩ ꯂꯥꯜꯂꯤ ꯆꯝꯆꯥ ꯑꯉꯥꯡ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯡꯗꯅ ꯂꯩꯕꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣꯏꯌꯦ ꯌꯥꯏꯇꯝꯕ ꯀꯞꯄꯤ ꯃꯥꯒꯤ ꯆꯝꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯃꯥꯁꯨ ꯀꯞꯆꯩ ꯆꯝꯆꯥ ꯑꯩ ꯂꯩꯔꯤ ꯑꯩ ꯂꯦꯡꯗꯅ ꯂꯩꯔꯤ ꯆꯝꯆꯥ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯧꯏ ꯈꯤꯇꯪꯗ ꯑꯣꯏꯔꯒꯁꯨ ꯀꯔꯤꯒꯤ ꯉꯟꯈꯠꯅ ꯂꯥꯛꯇ꯭ꯔꯤꯅꯣ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯧꯏ ꯑꯉꯥꯡ ꯌꯥꯏꯇꯝꯕ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯗꯦ ꯀꯞꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯐꯨꯟꯒꯠꯈ꯭ꯔꯦ ꯏ ꯈꯔ ꯈꯖꯤꯛ ꯇꯩꯔꯕ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯊꯝꯂꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ ꯀꯞꯀꯅꯨ ꯅꯪꯅ ꯀꯞꯄꯗꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯞꯅꯤꯡꯉꯤ ꯆꯝꯆꯥ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯄꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯖꯔꯒ ꯌꯥꯏꯇꯝꯕ ꯃꯃꯩ ꯂꯨꯞꯊꯗꯨꯅ ꯀꯞꯂꯤ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯄꯣꯔꯩꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯄꯣꯔꯩ ꯃꯥꯅꯗꯤ ꯃꯨꯟꯅ ꯈꯪꯏ ꯌꯥꯏꯇꯝꯕ ꯃꯥꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯋꯥꯔꯤ ꯈꯪꯂꯕ ꯄꯣꯔꯩꯁꯨ ꯃꯃꯤꯠꯇ ꯏꯔꯥ ꯊꯥꯡꯂꯒ ꯈꯥꯡꯂꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯁꯤꯜꯂꯛꯂꯦ ꯁ꯭ꯇ꯭ꯔꯦꯆꯔ ꯑꯗꯨꯗ ꯍꯥꯞꯀꯠꯂꯒ OPD ꯔꯨꯝ ꯇꯝꯅ ꯏꯟꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯃꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯁꯤ ꯃꯤꯀꯨꯞ ꯑꯁꯤꯅ ꯂꯣꯏꯈꯤꯒꯗꯧꯔꯕ꯭ꯔꯥ ꯈꯟꯅ ꯃꯥꯏꯅꯧꯕꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ ꯇꯁꯦꯡꯅ ꯃꯥꯒꯤ ꯆꯝꯆꯥꯕꯨ ꯃꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯒꯗ꯭ꯔꯥ ꯈꯟꯅ ꯌꯥꯏꯇꯝꯕ ꯃꯥꯁꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯖꯤꯜꯂꯤ ꯀꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯣꯏꯔꯕꯅꯤ ꯈꯟꯅ ꯅꯨꯄꯤꯗꯨ ꯊꯋꯥꯏ ꯋꯥꯖꯅ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯊꯦꯡꯂꯛꯏ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯆꯦꯟꯊꯥꯅ ꯌꯥꯏꯇꯝꯕ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯥꯏꯅꯧꯕꯤ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯥꯏꯅꯧꯕꯤ ꯃꯆꯤꯟ ꯀꯥꯡꯈꯠꯂꯤ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥ ꯉꯝꯖꯈꯤꯗꯦ ꯉꯥꯡꯂꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯌꯥꯏꯇꯝꯕ ꯃꯥꯅꯁꯨ ꯃꯀꯣꯛ ꯑꯗꯨꯕꯨ ꯍꯥꯏꯔꯤ OT ꯔꯨꯝ ꯌꯧꯔꯦ
ꯅꯔꯁꯁꯤꯡ ꯑꯗꯨꯅ ꯃꯥꯏꯅꯨꯕꯤ ꯃꯥꯕꯨ ꯄꯨꯁꯤꯟꯈꯤ꯫ ꯔꯨꯝꯒꯤ ꯗꯣꯔ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯣꯇꯤ ꯔꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯏꯇꯝꯕ ꯈꯥꯋꯪ ꯆꯠꯂꯤ꯫ ꯃꯤꯄꯥꯏꯕ ꯍꯟꯗ꯭ꯔꯤ, ꯄꯥꯈꯠꯄ ꯏꯪꯊꯗ꯭ꯔꯤ꯫ ꯑꯔꯨꯕ ꯐꯤꯕꯝꯅꯤ꯫ ꯑꯍꯜꯁꯤꯡꯗ ꯍꯥꯏꯍꯧꯕ ꯐꯩ ꯈꯟꯅ ꯄꯣꯔꯩꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯏꯄꯥ, ꯏꯃꯥ ꯍꯣꯏꯗ ꯄꯥꯎ ꯑꯃ ꯄꯤꯅꯕ ꯇꯧꯁꯤ꯫ ꯌꯥꯏꯇꯝꯕ ꯇꯔꯥꯏꯅ ꯈꯨꯝꯂꯛꯇꯦ, ꯈꯔ ꯈꯟꯖꯥꯟꯅꯔꯒ ꯂꯩ꯫ ꯍꯥꯏꯍꯧꯕꯅ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯄꯣꯔꯩꯗꯣ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ꯫ ꯅꯣꯏ ꯕꯕꯥꯁꯨ ꯉꯁꯤꯗꯤ ꯌꯨꯝꯗ ꯂꯩꯔꯣꯏ ꯍꯥꯏꯕꯅꯤꯅ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ꯫ ꯃꯄꯥ ꯁꯂꯥꯏꯕꯨ ꯄꯜꯂꯛꯄꯁꯤꯗ ꯑꯣꯏꯔꯦ ꯌꯥꯏꯇꯝꯕ ꯃꯥꯅ ꯁꯥꯎꯅꯤꯡꯕꯁꯦ꯫ ꯁꯂꯥꯏꯅ ꯑꯊꯤꯡꯕ ꯊꯝꯂꯝꯗ꯭ꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯗꯕ ꯌꯥꯏ ꯈꯟꯅ ꯌꯥꯏꯇꯝꯕ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯅꯝ ꯍꯦꯛ ꯀꯟꯗꯅ ꯄꯣꯏꯔꯩ ꯃꯥꯅꯁꯨ ꯑꯗꯨꯃꯛ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯩꯅꯤꯅꯦ ꯊꯣꯏꯕꯤꯆꯥꯗ ꯑꯣꯏꯅ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯦ, ꯌꯥꯔꯦꯀꯣ? ꯍꯧꯖꯤꯛꯁꯨ ꯌꯥꯏꯇꯝꯕ ꯈꯨꯝꯗꯦ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯁꯤꯜꯂꯒ ꯄꯣꯔꯩꯗꯣ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯏ꯫ ꯀꯣꯜ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛꯇꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯣꯄꯔꯦꯁꯟꯗꯤ ꯂꯣꯏꯗ꯭ꯔꯤ꯫ ꯄꯥꯎ ꯆꯦꯟꯈ꯭ꯔꯕ ꯃꯔꯝꯅ ꯃꯅꯦ ꯏꯕꯦꯝꯃ ꯊꯣꯏꯕꯤꯆꯥꯗꯣ ꯃꯥ ꯍꯥꯟꯅ ꯍꯦꯛꯇ ꯆꯦꯜꯂꯛꯏ꯫ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯥꯛꯄꯅꯤ, ꯀꯅꯥ ꯑꯃꯠꯇ ꯂꯣꯏꯅꯔꯛꯇꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯒ ꯊꯣꯏꯕꯤꯆꯥ ꯌꯥꯏꯇꯝꯕꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯏꯕꯨꯡꯉꯣ! ꯌꯥꯏꯇꯝꯕ ꯏꯔꯥ ꯊꯥꯡꯅ ꯃꯅꯦ ꯊꯣꯏꯕꯤꯆꯥꯗ ꯌꯦꯡꯂꯤ꯫ ꯊꯣꯏꯕꯤꯆꯥ ꯃꯥꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯖꯗꯦ, ꯌꯥꯏꯇꯝꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ꯫ ꯌꯥꯏꯇꯝꯕ ꯂꯩꯃꯥꯏꯗ ꯄꯣꯞ ꯐꯝꯊꯩ, ꯑꯉꯥꯎꯕ ꯑꯃꯒꯤ ꯁꯛꯅꯣ ꯂꯧꯔꯛꯏ꯫ ꯃꯇꯧꯗꯨ ꯎꯔꯒ ꯊꯣꯏꯕꯤꯆꯥ ꯀꯞꯅꯤꯡꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯅꯤꯅꯦ, ꯃꯥꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ꯫ ꯃꯥ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯈ꯭ꯔꯕꯅꯤꯅꯦ꯫ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯦ꯫ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯦꯁꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯥꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨꯅꯦ꯫ ꯊꯣꯏꯕꯤꯆꯥ ꯀꯞꯄꯤ꯫ ꯌꯥꯏꯇꯝꯕ ꯃꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯃꯇꯥꯎ ꯏꯕꯨꯡꯉꯣꯒꯤ ꯃꯇꯧ ꯑꯁꯤ ꯄꯣꯔꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯔꯒꯁꯨ ꯄꯣꯔꯩ ꯀꯞꯂꯣꯏꯒꯦ ꯍꯥꯏꯕ ꯉꯝꯗꯦ꯫ ꯄꯣꯔꯩꯁꯨ ꯀꯞꯄꯤ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯄꯣꯔꯩꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯃꯥꯁꯨ ꯐꯅꯗꯤ ꯋꯥꯖꯔꯕꯅꯤ ꯃꯇꯥꯎ ꯑꯁꯤꯒꯤꯗꯃꯛ꯫ ꯌꯥꯏꯇꯝꯕ ꯇꯧꯐꯝ ꯈꯪꯗꯦ꯫ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯐꯛꯆꯤꯜꯂꯤ꯫ ꯃꯊꯧꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯕꯒꯨꯝ ꯇꯧꯏ꯫ ꯃꯅꯦ ꯊꯣꯏꯕꯤꯆꯥꯅꯁꯨ ꯌꯥꯏꯇꯝꯕꯕꯨ ꯐꯅ ꯀꯟꯅ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯈꯪꯅ ꯅꯤꯡꯁꯤꯡꯂꯛꯄ ꯃꯥꯅ ꯌꯥꯏꯇꯝꯕ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯊꯣꯏꯕꯤꯆꯥ ꯃꯤꯄꯥꯏꯅ, ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗꯅꯣ? ꯅꯤꯅꯦ, ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯃꯨꯒꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯊꯣꯏꯕꯤꯆꯥ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯌꯥꯏꯇꯝꯕ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯀꯣꯔꯤꯗꯣꯔꯗꯨꯗ ꯆꯠꯂꯤ꯫ ꯃꯄꯤꯗꯨꯁꯨ ꯄꯣꯞ ꯄꯣꯞ ꯇꯥꯔꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯏꯁꯪ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯌꯥꯏꯇꯝꯕ ꯈꯪꯂꯨꯗꯦ꯫ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯣꯡꯃꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯜꯂꯨꯕꯁꯨ ꯂꯩꯇꯦ꯫ ꯄꯤꯛꯅ ꯊꯝꯂꯤꯕ ꯂꯥꯏꯁꯪꯅꯤ꯫ ꯌꯥꯏꯇꯝꯕ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯂꯥꯏꯁꯪ ꯑꯁꯤꯒ ꯃꯅꯥꯛ ꯅꯛꯅ꯫ ꯍꯩ ꯂꯩ ꯃꯩꯔꯥ ꯑꯃꯠꯇꯁꯨ ꯌꯥꯎꯔꯛꯇꯦ꯫ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯊꯗꯨꯅ ꯐꯝꯃꯤ, ꯊꯃꯣꯏ ꯁꯣꯛꯅ ꯅꯤꯖꯩ꯫ ꯃꯥꯕꯨ ꯀꯟꯕꯤꯌꯨ, ꯃꯥꯕꯨ ꯍꯤꯡꯍꯟꯕꯤꯌꯨ꯫ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯃꯁꯤ ꯈꯛꯇꯪ ꯅꯤꯖꯒꯦ꯫ ꯑꯩ ꯑꯍꯦꯟꯕ ꯄꯣꯔ ꯑꯃꯗꯤ ꯅꯤꯖꯔꯣꯏ꯫ ꯃꯥ ꯈꯛꯇꯗꯤ ꯀꯟꯕꯤꯌꯨ꯫ ꯌꯥꯏꯇꯝꯕ ꯀꯞꯄꯤ꯫ ꯂꯥꯏꯁꯪ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ ꯃꯥ ꯉꯥꯏꯍꯥꯛꯇꯤ ꯀꯞꯄꯤ꯫ ꯍꯤꯗꯥꯛ ꯌꯥꯎꯕ ꯄꯣꯂꯤꯊꯤꯟ ꯑꯃ ꯄꯥꯏꯔꯒ ꯄꯣꯔꯩ ꯃꯥꯁꯨ ꯂꯥꯛꯄꯅꯤ꯫ ꯃꯥꯅꯁꯨ ꯎꯔꯦ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ꯫ ꯌꯥꯏꯇꯝꯕ ꯇꯞꯅ ꯑꯃꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯟꯈꯠꯂꯤ꯫ ꯃꯥꯁꯨ ꯎꯔꯦ ꯄꯣꯔꯩꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯣ꯫ ꯄꯣꯔꯩꯗꯨ ꯃꯆꯤ ꯂꯦꯡꯗꯦ, ꯌꯥꯏꯇꯝꯕ ꯃꯉꯣꯟꯗ ꯌꯦꯡꯂꯤ꯫ ꯄꯣꯔꯩꯒꯤ ꯃꯅꯥꯛ ꯅꯛꯅ ꯌꯥꯏꯇꯝꯕ ꯃꯥꯁꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯄꯥ, ꯁꯣꯄꯤꯔꯣ꯫ ꯋꯥꯍꯪ ꯄꯥꯎꯍꯪ ꯑꯃꯠꯇ ꯇꯧꯔꯨꯗ ꯄꯣꯔꯩꯅꯁꯨ ꯁꯣꯗꯨ ꯁꯤꯟꯅꯔꯛꯏ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯥꯏꯇꯝꯕ ꯃꯥꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯨꯀꯣ꯫ ꯀꯥꯏꯗꯅꯣ ꯅꯪꯕꯣ? ꯑꯩ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯄꯨꯗ ꯅꯤꯖꯕ ꯆꯠꯂꯤꯕꯅꯤ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯌꯥꯏꯇꯝꯕ ꯃꯥꯏ ꯂꯩꯈ꯭ꯔꯦ꯫ ꯄꯣꯔꯩꯁꯨ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯍꯧꯔꯤ꯫ ꯒꯣꯕꯤꯟꯗꯖꯤ ꯆꯪꯂꯦ, ꯁꯅꯥꯃꯍꯤ ꯆꯪꯂꯦ, ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯁꯨ ꯆꯪꯂꯦ, ꯀꯪꯂꯥ ꯆꯪꯂꯦ, ꯍꯤꯌꯥꯡꯊꯥꯡꯁꯨ ꯌꯧꯔꯨꯔꯦ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯀꯌꯥ ꯑꯃ ꯆꯪꯏ, ꯅꯤꯖꯩ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯕꯨ꯫ ꯆꯪꯂꯤꯕ ꯈꯔ ꯑꯁꯤꯅ ꯄꯦꯟꯗꯦ, ꯃꯈꯥ ꯇꯥꯅ ꯆꯪꯅꯕ ꯍꯣꯠꯅꯩ꯫ ꯆꯥꯎꯅ ꯁꯥꯔꯤꯕ ꯂꯥꯏꯁꯪ, ꯄꯤꯛꯅ ꯊꯝꯂꯤꯕ ꯂꯥꯏꯁꯪ, ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯗꯦ꯫ ꯃꯐꯝ ꯈꯨꯗꯤꯡ ꯆꯪꯂꯒ ꯑꯗꯨꯃꯛ ꯈꯨꯔꯨꯝꯃꯤ꯫ ꯇꯧꯍꯩꯕ ꯋꯥꯍꯩꯅ ꯀꯔꯤ, ꯇꯧꯍꯩꯗꯕ ꯋꯥꯍꯩꯅ ꯀꯔꯤ, ꯃꯁꯤꯁꯨ ꯀꯩꯝꯇ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯗꯤ ꯁꯦꯡꯅ ꯅꯤꯖꯩ, ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗ꯫ ꯀꯔꯝꯕ ꯃꯐꯝꯗꯅ ꯀꯔꯝꯕ ꯂꯥꯏꯁꯪ ꯂꯩꯔꯤꯕ,
मा थोइना खंदे इंटरनेट की मतंग लौरगा लाइसंग कया अमदि चंगले नुमित थासेनख्रे याइतंबा लेप्ट्रे हौजिकसो लाइसंग कन्ना थीरी उबु उरबदे लेमना मत थादे हाइबदोनी युमगे नाकियत सादुना थमलिबा सगैगी लाइसंग फाउबदा याइतंबा खुरुंबा हौरे नुपा असिगी मतौदा अहलसिंगना सुनुंगसिबा फाउई लाइफमरेल कया अमसो अहलसिंगदुना ताकपिरे नुमित पुंगता ताख्रे मतमदो फना यामना थेंगले ममागी कॉल पोरेगी कॉल हंजिन हंजिन लाई अदुबा याइतंबा पाइखते लाइसंग चामगा निपाल सुना खुरुमपा मतमददे नुमिदांगी पुंग तारा तासिनख्रे अंगकपनी नुंगसिबा मागी मगोन असुमना तौनब्रा नुंगसिबा हाइबदो ngai tasengna ngai ngakta basungam loi lai adu thajakhedraba mana ngasina kari oiraba kandra nungsiba magi magunsi sakna sona duna lehaugani yaitamba mana maino bi nungsiba kidamak lai sang chamaga nipal changlaga khoirumke maino bi magi punsi buni jakhe asigumba thaudokama amukta su takhidre amukta su tawkhidre tholakani haibasu thajade kayada nungsiriba makhoi ani gi wari no yaitamba mana amuk khana halakpadade numidangi pung taramato henjenkre poreido langtaknana hospital gi wangma sida mabungai duna leirambani poreido nena hekta jai yaitamba magi manakta changi yaitamba yamna sonthare masa pumba chokthare parking leiriba domda gari do tapna khame gari manak asida leplaga poreido yaitamba de yengle kaino nu toisibo kadai do mulo leno ilai kurumugena nangonda hairmidodi hojukakta loibrane laisang chamaga nipale poraida mamit mana langkhatli mitluda ira chelaga mata wasida yengle chungnaba magaloinana yaida mamana sangle kamdokre isona marbo kanbiraba natra laisang chamaga nipal changduna khurumlaga nangna mabu kallabane nang ngangido sengbra aige wabase mapuna ubirabra chamchadi kadai lekrage nang bungai hauri nang bangau bani lo ai chamcha bunage lo yai tamba gari dagi thona khumthai poraina mang tharaga chatle room mapa adu yaurakpa da porai chapleplaga changro akoi badu da haifeda mukiang laga yai tamba hanglai nini lebro chakrabani kadaida imagi manakta nangi wari tamba yai tamba makha taramde special room aduda matapna changlai maino bi mamit uiselaga leirami tumlibra natraga chumni hiplibra yai tamba khangde bed aduda yai tamba tapna phamthai nupa asigi samel hek phangbaga maino bi tapna mamit panglai khonjal du yam pikthana yai tamba mana su kaujare chamcha itap tap jana maino bi mana su paukhum piraklame ai nang puwarawe kaigino ai gi mechna panglakpada kaidhobage ai gi mam leiramtrilo ai amuka salale nangna khajik thekna lakpada ai ngota kayam kyamna kai haibse nangna khangdrisa kaigino chamcha ai chamcha gi damakta lai khurumba chaloini ai gi damakta nangna lai khurumba chaloiba khurumba chaloini kari haina khurumiba chamcha gi punsibo kanbiyo haina khurumini maino bi mapi tarak palepte tarakliba mapi sing adona mona doso loina hek chole anga nuksi nakse am nuksi aisa chamcha bu nuksi yam nuksi ai amuk tam pena kapke nang taba ngam kadra ayo chamcha aina nanakta leiraga kai kaptoino wabagi kapke haiban ati nungai bagini ai yam nungai pukning yam nungsirakpa matangni yai tamba kapngang tauraga inakta khigadra khalubada aidi am pakatlore wakhal hakchang thamai pumnamak nauthoklaga mainobi masu kaplai nang bo mukhana uba phanglar itra khanda ai
ꯅꯨꯡꯁꯤꯔꯛꯄꯤ ꯄꯥꯏꯔꯨꯔꯦ ꯑꯉꯥꯡ ꯆꯝꯆꯥ ꯃꯇꯝ ꯀꯨꯏꯅ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯛꯂꯕ ꯑꯋꯥꯕ ꯀꯌꯥ ꯑꯗꯨ ꯉꯁꯤꯗꯤ ꯂꯣꯏꯅꯃꯛ ꯐꯣꯡꯂꯛꯄꯒꯨꯝ ꯇꯧꯔꯦ ꯌꯥꯏꯇꯝꯕ ꯌꯥꯝ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ ꯑꯉꯥꯡ ꯀꯞꯀꯅꯨ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯅꯪꯒꯤ ꯆꯝꯆꯥ ꯍꯤꯡꯂꯤ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨꯕ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡ ꯅꯪ ꯑꯗꯨꯝ ꯀꯞꯀꯅꯨ ꯆꯝꯆꯥ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯂꯩꯁꯤꯕ ꯆꯝꯆꯥ ꯎꯗꯅ ꯍꯤꯡꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯆꯝꯆꯥ ꯑꯩ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯂꯩꯗꯣꯏꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯗꯣꯏꯅꯤ ꯃꯤꯑꯣꯏꯕ ꯀꯅꯥ ꯑꯃꯅ ꯈꯪꯗ꯭ꯔꯕꯁꯨ ꯂꯥꯏ ꯆꯥꯝꯕꯒ ꯅꯤꯄꯥꯜꯗꯨꯅꯗꯤ ꯑꯩꯅ ꯆꯝꯆꯥꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯝꯒꯅꯤꯀꯣ ꯅꯪ ꯈꯛꯇꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯐꯥꯎꯕ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯈꯪꯍꯟꯕ ꯉꯝꯃꯤ ꯆꯝꯆꯥ ꯅꯪ ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ ꯑꯩ ꯅꯥꯕ ꯐꯔꯒꯦ ꯃꯤꯀꯨꯞ ꯈꯔꯗꯤ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯌꯥꯏꯇꯝꯕ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯨꯏꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ ꯀꯞꯅꯤꯡꯕꯅ ꯍꯥꯜꯂꯛꯏ ꯑꯋꯥꯕ ꯄꯨꯝꯕ ꯈꯪꯖꯤꯟꯕ ꯑꯣꯏꯅ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯆꯦꯅ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯀꯣꯛ ꯑꯗꯨꯕꯨ ꯉꯥꯊꯩ ꯑꯉꯥꯡ ꯀꯞꯀꯅꯨꯕ ꯌꯥꯏꯇꯝꯕ ꯈꯨꯝꯗꯦ ꯁꯨꯠ ꯑꯗꯨꯃꯛ ꯀꯞꯂꯒ ꯂꯩꯔꯤ ꯃꯥꯏꯅꯧꯕꯤ ꯅꯨꯡꯉꯥꯏꯖꯗꯦ ꯀꯞꯀꯅꯨ ꯍꯥꯏꯕꯅꯤ ꯆꯝꯆꯥ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯑꯩ ꯈꯪꯖꯤꯟꯕ ꯉꯝꯗꯦ ꯆꯝꯆꯥ ꯁꯦ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ ꯁꯦ ꯍꯧꯖꯤꯛꯁꯨ ꯌꯥꯏꯇꯝꯕ ꯃꯃꯩ ꯂꯨꯛꯊꯔꯤ ꯅꯨꯄꯤ ꯑꯁꯤꯗ ꯌꯦꯡꯂꯛꯇꯦ ꯃꯥꯏꯅꯧꯕꯤ ꯋꯥꯔꯧꯖꯅ ꯅꯪ ꯌꯦꯡꯉꯔꯣꯏꯗ꯭ꯔꯣ ꯌꯥꯏꯇꯝꯕ ꯏꯇꯞ ꯇꯞꯅ ꯃꯃꯩꯗꯨ ꯅꯨꯟꯈꯠꯂꯛꯏ ꯅꯨꯄꯤ ꯑꯁꯤꯗ ꯌꯦꯡꯂꯛꯏ ꯃꯄꯤꯗꯨ ꯄꯣꯞ ꯄꯣꯞ ꯇꯥꯕ ꯃꯈꯩ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯍꯥꯏꯔꯛꯏ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯣ ꯈꯔ ꯂꯥꯞꯇꯛꯅ ꯐꯝꯂꯝꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯤ ꯃꯥꯏꯅꯧꯕꯤꯁꯨ ꯏꯪꯅ ꯑꯩꯕꯨ ꯑꯝꯇ ꯍꯧꯒꯠꯄꯤꯌꯨꯕ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯃꯥꯏꯅꯧꯕꯤ ꯃꯥꯕꯨ ꯍꯧꯒꯠꯄꯤ ꯃꯥꯏꯅꯧꯕꯤ ꯆꯩꯅꯥ ꯈꯪꯉꯤ ꯃꯃꯩꯗꯨ ꯈꯔ ꯁꯣꯛꯏ ꯃꯥꯏꯅꯧꯕꯤ ꯃꯥꯅ ꯉꯥꯊꯔꯒ ꯐꯝꯖꯤꯟꯅꯕ ꯍꯥꯏꯗꯅ ꯌꯥꯏꯇꯝꯕ ꯃꯥꯅ ꯃꯣꯟ ꯊꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥꯏꯅꯧꯕꯤ ꯃꯥꯅ ꯊꯤꯡꯉꯤ ꯑꯩꯗꯤ ꯊꯋꯥꯏ ꯄꯥꯟꯗꯕ ꯃꯣꯟ ꯑꯁꯤꯗ ꯉꯥꯊꯔꯒ ꯐꯝꯒꯗꯧꯕ ꯅꯠꯇꯤꯌꯦ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯌꯥꯏꯇꯝꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯨꯄꯤ ꯑꯁꯤꯗ ꯉꯛꯅ ꯌꯦꯡꯂꯤ ꯒ꯭ꯌꯥꯟ ꯑꯗꯨꯛ ꯇꯥꯖꯗꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯋꯥꯔꯧ ꯆꯥꯎꯕꯤ ꯅꯨꯄꯤꯗꯨ ꯑꯃꯨꯛꯀꯁꯨ ꯋꯥꯔꯧꯅ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯩ ꯐꯥꯎꯕ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏꯗ꯭ꯔꯣ ꯍꯟꯗꯛꯇꯤ ꯅꯨꯄꯥꯗꯣ ꯒ꯭ꯌꯥꯟ ꯄꯣꯞ ꯇꯥꯈ꯭ꯔꯦ ꯅꯨꯄꯥ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯥꯏꯅꯧꯕꯤ ꯃꯥꯕꯨ ꯉꯥꯊꯍꯜꯂꯤ ꯍꯤꯡꯕꯒꯤ ꯑꯁꯥ ꯑꯃ ꯎꯔꯛꯄꯒꯨꯝ ꯋꯥꯈꯜ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯌꯥꯡꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯥꯏꯅꯧꯕꯤ ꯇꯞꯅ ꯉꯥꯊꯖꯗꯨꯅ ꯐꯝꯃꯤ ꯑꯉꯥꯡ ꯑꯩ ꯁꯤꯔꯕꯁꯨ ꯃꯃꯣꯟꯗꯧꯅ ꯁꯤꯕ ꯉꯝꯂꯅꯤ ꯆꯝꯆꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯪꯒꯤ ꯂꯦꯡꯖꯨꯝꯁꯤꯗ ꯐꯥꯎꯕ ꯉꯥꯊꯕ ꯐꯪꯗꯅ ꯑꯩ ꯁꯤꯔꯝꯅꯤꯗ ꯆꯝꯆꯥ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ ꯏꯄꯝꯅ ꯅꯪꯅ ꯄꯤꯔꯤꯕ ꯅꯨꯡꯁꯤꯕꯁꯦ ꯃꯌꯦꯡ ꯈꯔ ꯇꯥꯍꯜꯂꯣ ꯅꯪꯒꯤ ꯅꯇꯧꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯀꯩꯒꯤꯗꯃꯛꯇ ꯑꯗꯨꯝ ꯅꯨꯡꯁꯤꯕꯅꯣ ꯋꯥꯍꯩꯗꯨ ꯇꯥꯔꯒꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯑꯉꯥꯡ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯑꯩ ꯑꯍꯤꯡꯁꯤꯃꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯅꯤꯡꯉꯤ ꯅꯪ ꯆꯠꯈꯤꯅꯨꯀꯣ ꯀꯅꯥꯃꯇꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯍꯜꯂꯛꯀꯅꯨ ꯅꯪꯒ ꯋꯥꯔꯤ ꯁꯥꯔꯒ ꯑꯩ ꯑꯗꯨꯃꯛ ꯂꯩꯕ ꯄꯥꯝꯃꯤ ꯂꯩꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒꯅꯦ ꯑꯉꯥꯡ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨ ꯂꯩꯔꯤ ꯆꯝꯆꯥ ꯑꯗꯨꯁꯨ ꯀꯩꯅꯣ ꯍꯥꯏꯌꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯍꯧꯔꯝꯕ ꯄꯤꯛꯅ ꯁꯥꯠꯄ ꯂꯩꯗꯣ ꯅꯪ ꯎꯍꯧꯕ ꯅꯠꯇ꯭ꯔꯥ ꯈꯪꯉꯤ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ ꯂꯩꯅꯤ ꯂꯩꯃꯟ ꯆꯟꯒꯟꯗꯕꯤꯅꯤ ꯄꯤꯛꯇꯛ ꯆꯟꯇꯛ ꯇꯧꯅ ꯃꯒꯨꯟ ꯂꯩꯕꯤꯅꯤ ꯑꯕꯣꯛꯅ ꯍꯥꯏꯕꯗꯅꯦ ꯃꯗꯨꯒꯤ ꯂꯩꯗꯣ ꯏꯃꯥꯅ ꯊꯥꯔꯝꯕꯅꯦꯅ ꯍꯥꯏꯌꯦ ꯏꯃꯥꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯣꯏꯅ ꯌꯥꯟꯊꯠꯈ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯏꯃꯥꯒꯤ ꯁꯣꯔꯥꯠ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯅꯧꯅ ꯌꯦꯡꯅꯤꯡ ꯂꯥꯛꯈꯤꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯩꯅꯤ ꯃꯗꯨꯒꯤ ꯂꯩꯗꯣ ꯑꯩꯒꯤ ꯅꯥꯕꯁꯤꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯆꯟꯕꯤꯌꯨꯕ ꯌꯥꯏꯇꯝꯕ ꯋꯥ ꯉꯥꯡꯗꯦ
ꯑꯗꯨꯕꯨ ꯊꯥꯖꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯅꯨꯄꯤ ꯑꯁꯤꯗ ꯌꯦꯡꯂꯛꯏ꯫ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯅ ꯃꯥꯏꯅꯧꯕꯤ ꯑꯃꯨꯛꯀ ꯍꯟꯅ "ꯁꯣꯏꯗꯅ ꯆꯦꯟꯕꯤꯌꯨꯀꯣ꯫ ꯆꯝꯆꯥꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣꯏ꯫ ꯅꯤꯡꯖꯕ ꯂꯤꯁꯤꯡ ꯑꯩꯅ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯃꯃꯜ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯑꯉꯥꯡꯅꯗꯤ ꯑꯩꯕꯨ ꯀꯌꯥꯗ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯔꯤꯅꯣ? ꯃꯁꯤꯗꯕꯨ ꯑꯩꯅ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏꯕ ꯉꯝꯂꯤꯕ꯭ꯔꯣ?" ꯅꯨꯄꯥ ꯃꯥꯒꯤ ꯈꯨꯕꯤ ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯒ ꯅꯨꯄꯤ ꯃꯥꯒꯤ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯤ꯫ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯅꯪꯗꯨꯅ ꯂꯥꯛꯂꯕꯤ ꯅꯨꯄꯤꯅꯤ, ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯈꯪꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯅ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯆꯍꯤꯗꯤ ꯅꯨꯄꯤ ꯃꯥꯅ ꯍꯜꯂꯦ ꯍꯥꯏꯕ ꯈꯛꯇꯅꯤ, ꯑꯍꯜꯕꯨꯗꯤ ꯌꯥꯏꯇꯝꯕꯅ ꯃꯥꯟꯕꯨ ꯃꯥꯟꯕ ꯍꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯂꯦꯡꯖꯨꯝꯗ ꯃꯥꯏꯅꯧꯕꯤ ꯉꯥꯊꯖꯔꯒ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯜꯂꯤ꯫ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯒ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯃꯍꯥꯎ ꯂꯧꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯅꯨꯄꯤ ꯑꯁꯤꯕꯨ ꯁꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯏꯇꯝꯕ ꯏꯔꯦꯝ ꯂꯦꯝꯖꯅ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯔꯤ꯫